Video as yaudringi mamangsida adomna yengdoriba si Mayond one-on-one private session dagini sigi one-on-one session se ekoina taurise breath work system semba meditation rekana hypnosis masi loinabak hapsal aga mi sigi pandam tauriba mi sigi pandam stress handana bo ibi anxiety handana bo ibi natraga goal do achieve tawnaba makhan orambi magi oinadi focus as chumnagi focus nataba effective way focus kamaina tawdoino kamaina hapsan sige adugini aduga mana pirpa testimonial doni habidi outcome mangondagi live session du loraga if adomna su sumaina one-on-one session tawning taragadi gm tawiro 8794894518 comment yawramani and now sina social media da thakpe question adona ngasigi aikogi mayon one-on-one session je tawba matamsida hosip fauda isasida fauriba feeling ase kamai tawi aduga if atopada recommend taw taragadi kari oina kanai haibdo oina haini kana dabadu sundum sidi punjida aidi ngasai oina keno su pan ko aidi wegi aidi sadaran oina miyoiba singna aibet khannar pa matamda awai hakjang panai gym sane lai ngai lai pai brain banai di kai sanage brain gidi kari exercise lai ge da aidi mathogi tai ba hakjang parasu lai gai rasu brain jina lepki oi tar ge mi du si darimda pangin dam na de hakjang ga sols ge darasu dum hingmadi brain du fajana kem tawde dum hingmadi yare adu akoina hakjang gi da sum khanba adai chaba thakbagi haidi hoi food nong edu darkar budi adu ge da sum khalla leingai da khoi kwaidai maru brain sidi kana gona yamena luna khanjilude mani sigi exercise sigi gym guma makal lamani aitara sengna ina kano ge meditation ga kanda ain khanjari bo wakan jai tar aidi ai brain si mapangan pana masal ting launa thamgerdi meditation ji part of kano ne makal mai tar like suri mathak to da adwaina idi ui aitara kano si aidi meditation duna ju aina jum thire ise brain ji kitang chocolate da yade brain ji kitang fun da yade kan ji da aina thire mane no hauji kano ge para thengnare ada hoi hauji ja hoi train plan tawri ada hauji adum tamna chawkatna bai tar masante nomagi metabi da plan tawri ada mane sai krai matandi pasana parani mane PR sum heganaba dumbbell hiana thagadaba wakhanna Bro no zikai gi wada ai scenario maning sing e mi se haksang pulap yada taragasu koma leba matamda brain yaina hingalaga thamido exact anumaina ne brain biya taragadi hingi hena fanba hena fanba adugi process ne adum thajai bro na su hausi phaw na mai khoi classes kai ka anum yawda leptana aina yengda nupa da hai taragadi sung leptana yawri bani aduna adum su hena kanaraga puraga sakkani na sithajai bro mai pakpo minasi mai pakthasi so kan miners thank you so much brother